Bismillahirrahmanirrahim. Ngasi ekhoina khanggadawriba amal asi imung manungda chaningai thakningai gi awat paleiba amadi sendal lambi phangdaba adugi matangda yamna kanaraba amadi yamna laiba amal lama ekhoi khangminasi hairiba amalsi tawbagi matungdadi inshallah Allah tabarak wa ta'ala na rizqagi nong chuhanbirakani aigi imung manungda rizqagi nong chuhanbirakani haibadi nong chubada jor jor hai tharakpa adumna rizqagi barkat aigi imungda yamna thuna lakani amalasi yamna laiba mipung khudingmakna tawba ngamba amalni masigdamakta hadisama ikhoi khangminasi Hazrat Sahal bin Sa'ad radhiyallahu anhu na haidok pirami nongma Allah gi Rasul sallallahu alaihi wasallam gi khidmatta nupa ma laklaga asumna shikayat tawrami ke mahaki imung manungda chaningai thakningai gi leitaba amadi magi sendal lambi ama foba leitaba masigi matangda mahakna Allah gi Rasulda shikayat tawrami to Allah gi Rasul sallallahu alaihi wasallam na mahakonda asumna takpirami nangna nangi yumda changba matamda ahanbada salam tawraga changu yumduda kana ama fawba leitrabasu mi leigera mi leiroira nang yumda changba matamda salam tawraga changu aduga ani subada aingonda darus sharif solu darus sharif tudi As-salatu wassalamu ala rasulillahi sallallahu alaihi wasallam hairiba daru sharif aingonda solu adugi matungda amuktang sura ikhlas haibadi qul huwallahu ahad Allahu samad lam yalid wa lam yulad wa lam yakul lahu kufuwan ahad hairiba surat asi solu bas yum changba matamda hairiba amal telaba amal ahum asi taw haina Allah gi Rasulna hujiki nupaduda haibirambe nupaduna mayumda hallaba matungda hairiba amal asi mana tawba haugi adugi matungda ikui dabida Allah ta'ala na mahaki mayumda rizqagi nong chubagum chu tharaklammi haibadi mahakonda rizqagi yamna chinjaki awarpa amata leihan khidre Allah na kayam yamna mangonda pikhre haiba matamda mahakna leita lairabasingdasu mateng pangba huraklami amasung magi yumthangnabasingdasu mana mayam ama mateng pangba hurakhiyaba yamna tenba yamna laiba amalni nungsijarba hajrasing aikhoi khudingmak yumdagi thoi yumda changi yum haibasidi dunya thungna chatlurabasu adum aikhoi ishagi yumda adumak changgadaba leirabani loinamak changnaribani yumda changdaba mi amafoba leite lairare haiba migi su mahaki yum amamamdi Allah na adumak pinabiri aduna aikhoi kahibi chatluraga yumda hanjillakpa matamda hairiba amalasi aikhoi tawminasi amalasi yamna laiba amasung aikhoi khudingmak balke mipum khudingmakna tawba ngamba amalni yumda hanjillakpa matamda aikhoi ahanbada assalamu alaikum wa rahmatullahi wa barakatuh haina aikhoi salam tawrani aigi yumda mi leirabasu leitrabasu mi leire aleiba mi singduna adum salam gi paukhum pijara ani leitaba tarabasu aikhoi assalamu alaikum wa rahmatullahi wa barakatuh salam si tawrani adugi matungda as-salatu wassalamu ala rasulillahi sallallahu alaihi wasallam bas telaba daru sharif ni sigi daru sharif si sonba adugi matungda a'udzu billahi minash shaitanir rajim bismillahir rahmanir rahim قل هو الله أحد الله الصمد لم يلد ولم يولد ولم يكن له كفوا أحد هاي ربا سورة أسي صندوق بس إن شاء الله الله تعالى نا إخوي إثقتا رزقي جاني ثقني awatpa ama fawbal lehellakloi amasung aigi sendal lambi araiba mawongda Allah na sinbirakani yamna laiba amalni aikhoi khudingmak tawsi ai isa tawbagi sata mingondasu video si yohallaga mipung khudingmakta yohansi amasung amal asi tawhansi inshallah Allah ta'ala na aikhoi khudingmak amal tawbangambagi pangalpi na bibo oisanu